Om Tat Sat Sri Ganesaya Namah. Ngasi Yahenba Production ki Anisaba episode oina aikoi gi Janmakosti Bisar gi matangda khwai gi damak Anisaba tangkak asi amuk puduna laksari ngarang sathaki batangkakta utsa nitsa gi matang ama thamjakibadu sida utsari basi utsa haibasi awangba gragi mapangan kanna leiba mafam haidiba utsada rasi taraga nithoi sigi manungda leidiba phibam sebune masibuna utsani masibuna nitsani nitsa utsa sigi manung utsada akhoi gi rabi haina ko grasi mes rasi de leiba waragadi masi utsada leiba kowe aduga Chandrana Bris Rasi de leiba waragadi mas utsada leiba kowe sumoidana rasi singsida Mithunda Rahu ade Karkata Brihaspati Kainyada Buddha Tulada Sani Dhanuda Ketu Makarda Mangol Meena Rasida Shukra haidi mafam sing asida garasina leramo adorgadi yamna phaba adramasi kari haidi bage habeda jyotish shastrana mafam si sana lerami mafam sibu tungi de leiba kawi hada mage awang bathak da leiba kawi adana tungasi amal leragana saba thak watam haibedi sigi garab mapan sigi manungda mafam saba mafam sida amakak leramba ma saba thak waloi aduga ani leramba taragana maksi lanthungi mapu oi ahum leiba taragana ningthau phawba oi aduga mari leiba taragana mase ningthorel phawba oigani khwai pudamangna sanman tawba chakhotpa pudamang tinba haibadu oigani haidana hairiba garasing asani utsagi mafam sing isai sagi Janmakosti de yengbiraga mestagi horga matang Meena Rasi bhaubasida piriba garasing ase ngarang thamjakre amana Rabini anina Chandrani sumoidana pigiba garasing chi mafam sing asida leibra haibadu yengbiro karigumba sing mafam sida amakhak leiramabasu yam phare ani leiramagana hena phare ahum leiramagana amkena phare mari bhaubu leiragadi yamna hena phaba haibadu oigedorini hairiba garasing china masage rasi da mapangan kanna lei madi phattaba phau leibase amuhna piraroi afaba ngakta pigedoini hairiba wafam sida amuk makatana neinabi yaba wafam amasu amuk thoi madu samlapna thamjaramge mafam sida aikoigi rabi sina mesra sida leiribase masi mesra sida rabi si leire hadana utsa tunga da leire habadu hita lobu makti yadri karamna yadabage habada akoigi sigi rasi amasida degree hadana degree kuntrana rasi amasida sarga satoine kuntra sida degree kayagi manungda masi si mes rasida ama leiribase ama haibada biye garase mes rasi sigi manungda degree kayagi manung sanbage habadu jengba muksangba haibadi mes rasi sida mana tunga da leram durise 1 to 10 degree ama dagina tara bhawgi manung se lermagadi ma yes tungi ware sidagi mana sangamatamda 11 dagi horamaba natraga makha 30 bhawgi manung se waramaba sigi 1 to 10 sigi manung da sanmanga maudragadi ma tungi oidre mafamda leijabadubadi phare adugo tungi awangba thaki pottumadi mana pire royba karigeno habada magi degree sigi manung sandabagi sumoidana hairiba grasing sisu magi degree mafam piri sigi Chandrana leiriba Bris Rasi sida subnagi degree ahum 1 to 3 bhawba khakta tungi oirame adig makha hek takiba 30 bhawbasi tungi oikidab sumoidana magi degree khongchalama chali sigi hotkadaba degree gi niyom duma mathang oina chapter 9 na chatharakpada hayeng matang duda
ꯑꯃꯨꯛ ꯄꯟꯖꯔꯛꯀꯦ ꯒ꯭ꯔꯍ ꯑꯁꯤꯅ ꯂꯩꯔꯤꯕꯁꯤ ꯈꯣꯡꯐꯝ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯑꯁꯤ ꯄꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯆꯥꯔꯠꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯃꯗꯨꯒꯤ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯇꯥꯏꯝ ꯑꯣꯐ ꯕꯥꯔꯠ ꯑꯗꯨꯗꯒꯤ ꯉꯔꯥꯡ ꯄꯟꯖꯈꯤꯕ ꯂꯒꯅ ꯍꯥꯏꯕꯗꯣ ꯄꯨꯊꯣꯛꯀꯅꯤ ꯂꯒꯅ ꯑꯗꯨ ꯄꯨꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯒ꯭ꯔꯍꯁꯤꯡꯁꯤꯒꯤ ꯈꯣꯡꯐꯝꯁꯤꯡꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕ ꯗꯤꯒ꯭ꯔꯤ ꯄꯣꯏꯟ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯒ꯭ꯔꯍꯁꯤ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ ꯑꯗꯨꯝ ꯑꯣꯏꯗꯅ ꯁꯣꯝꯗ ꯄꯤꯔꯤꯕꯁꯤꯅ ꯑꯃꯨꯛ ꯅꯤꯠꯆꯅꯤ ꯅꯤꯠꯆꯁꯤꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯐꯅ ꯌꯥꯝꯅ ꯑꯐꯕ ꯒ꯭ꯔꯍ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍꯁꯤꯗ ꯄꯥꯞ ꯒ꯭ꯔꯍ ꯐꯠꯇꯕ ꯄꯤꯕ ꯒ꯭ꯔꯍ ꯑꯃꯗꯤ ꯁꯨꯕ ꯒ꯭ꯔꯍ ꯑꯐꯕꯗ ꯄꯤꯕ ꯒ꯭ꯔꯍ ꯍꯥꯏꯗꯅ ꯒ꯭ꯔꯍꯁꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯏ ꯈꯥꯏꯗꯣꯛꯏꯕ ꯒ꯭ꯔꯍꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯄꯥꯞ ꯒ꯭ꯔꯍꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕꯁꯤꯡꯁꯤꯅ ꯀꯔꯤ ꯀꯔꯤ ꯄꯤꯕꯒꯦꯅ ꯍꯥꯏꯕꯗ ꯄꯥꯞ ꯒ꯭ꯔꯍꯗ ꯄꯤꯔꯤꯕꯁꯤ ꯑꯃ ꯔꯕꯤ ꯍꯥꯏꯕꯁꯤ ꯄꯥꯞ ꯒ꯭ꯔꯍꯅꯤ ꯑꯗꯨꯗꯒꯤ ꯑꯍꯨꯝ ꯍꯥꯏꯕꯁꯤ ꯄꯥꯞ ꯒ꯭ꯔꯍꯅꯤ ꯑꯗꯨꯗꯒꯤ ꯇꯔꯦꯠ ꯍꯥꯏꯕꯁꯤ ꯄꯥꯞ ꯒ꯭ꯔꯍꯅꯤ ꯅꯤꯄꯥꯟ ꯍꯥꯏꯕꯁꯤ ꯄꯥꯞ ꯒ꯭ꯔꯍꯅꯤ ꯃꯥꯄꯜ ꯍꯥꯏꯕꯁꯤ ꯄꯥꯞ ꯒ꯭ꯔꯍꯅꯤ ꯃꯣꯏꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯠꯇꯕꯗ ꯄꯤꯔꯒ ꯆꯠꯂꯦ ꯑꯗꯨꯒ ꯁꯨꯚ ꯒ꯭ꯔꯍ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯂꯩꯔꯤꯕꯁꯤꯅ ꯑꯅꯤ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯍꯥꯏꯔꯤꯕ ꯒ꯭ꯔꯍ ꯃꯔꯤꯁꯤꯅ ꯁꯨꯚ ꯒ꯭ꯔꯍ ꯑꯣꯏ ꯑꯅꯤ ꯆꯟꯗ꯭ꯔꯅꯤ ꯃꯔꯤ ꯕꯨꯙꯅꯤ ꯃꯉꯥ ꯕ꯭ꯔꯤꯍꯁꯄꯇꯤꯅꯤ ꯇꯔꯨꯛ ꯁꯨꯀ꯭ꯔꯅꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯔꯕꯤꯅꯤ ꯑꯍꯨꯝ ꯃꯪꯒꯣꯜꯅꯤ ꯇꯔꯦꯠ ꯁꯅꯤꯅꯤ ꯅꯤꯄꯥꯟꯅ ꯔꯥꯍꯨꯅꯤ ꯃꯥꯄꯟꯅ ꯀꯦꯇꯨꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯄꯥꯞ ꯒ꯭ꯔꯍ ꯑꯗꯨꯅ ꯁꯤꯅ ꯁꯨꯚ ꯒ꯭ꯔꯍ ꯑꯗꯨꯅ ꯃꯥꯒꯤ ꯁꯨꯚ ꯒ꯭ꯔꯍꯁꯤ ꯍꯥꯏꯕꯁꯤꯗ ꯌꯥꯎꯔꯤꯕ ꯑꯅꯤꯁꯦ ꯁꯨꯚ ꯒ꯭ꯔꯍ ꯑꯣꯏꯔꯝꯕꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯒꯗꯤ ꯃꯥꯁꯤ ꯑꯐꯕ ꯐꯣꯟ ꯄꯤꯔꯔꯣꯏ ꯐꯠꯇꯕ ꯐꯣꯟ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯑꯗꯒꯤ ꯑꯍꯨꯝꯁꯤ ꯁꯤꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯅꯤꯆꯗ ꯇꯥꯔꯒ ꯂꯩꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯐꯣꯟ ꯑꯣꯏꯅ ꯄꯤꯅꯤ ꯑꯗꯨ ꯉꯁꯥꯏ ꯁꯣꯝꯗꯁꯨ ꯎꯠꯆꯗꯁꯨ ꯁꯤ ꯅꯤꯄꯥꯟꯁꯤ ꯄꯥꯞ ꯒ꯭ꯔꯍꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯤꯄꯥꯟꯁꯤ ꯉꯁꯥꯏ ꯎꯠꯆꯁꯤꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯅꯤꯄꯥꯟꯁꯤꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯉꯩꯗ ꯐꯠꯇꯕ ꯐꯣꯟ ꯄꯤꯔꯔꯣꯏ ꯑꯐꯕꯗ ꯄꯤꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯁꯅꯤꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯐꯕꯗ ꯄꯤꯅꯤ ꯑꯗꯨꯅ ꯎꯠꯆ ꯅꯤꯆ ꯀꯊꯟ ꯍꯥꯏꯗꯅ ꯁꯤꯅ ꯑꯐꯕ ꯒ꯭ꯔꯍꯁꯤꯡ ꯂꯩꯐꯝꯁꯤꯗ ꯁꯣꯝꯒꯤꯁꯤꯅ ꯐꯠꯇꯕ ꯒ꯭ꯔꯍꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯆꯨꯝꯅ ꯃꯥꯒꯤ ꯗꯤꯒ꯭ꯔꯤꯁꯤꯗ ꯆꯨꯝꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯅꯩꯅꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯃꯨꯛ ꯃꯈꯥꯒꯤ ꯆꯦꯞꯇꯔꯁꯤꯡꯗꯨꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯁꯤ ꯉꯔꯥꯡ ꯊꯥꯒꯠꯆꯈꯤꯕ ꯏꯄꯤꯁꯣꯠ 1 ꯑꯗꯨꯗꯒꯤ ꯋꯥꯍꯪ ꯈꯔ ꯊꯥꯡꯒꯠꯄꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤꯗ ꯑꯍꯥꯟꯕꯗ ꯄꯨꯈꯠꯄꯤꯔꯛꯏꯕꯁꯤ ꯏꯕꯣꯝꯆꯥ ꯁꯤꯡꯍꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯏ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯊꯪꯗ ꯚꯥꯞꯁꯤꯡꯗ ꯒ꯭ꯔꯍꯁꯤꯡꯅ ꯂꯩꯕꯒꯤ ꯐꯣꯟꯁꯤꯡꯗꯨ ꯃꯈꯥ ꯇꯥꯕꯤꯔꯛꯈꯣ ꯂꯣꯏꯅ ꯈꯪꯖꯒꯦ ꯑꯣꯖꯥ ꯍꯥꯏꯗꯅ ꯍꯣꯏ ꯏꯕꯣꯝꯆꯥ ꯒ꯭ꯔꯍꯁꯤꯡꯅ ꯚꯥꯞꯁꯤꯡꯗ ꯂꯩꯕꯒꯤ ꯐꯣꯜ ꯑꯁꯤ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ ꯑꯗꯨꯅ ꯇꯥꯡꯀꯛ ꯅꯥꯏꯅ ꯊꯝꯖꯅꯅꯕ ꯍꯣꯠꯅꯖꯒꯦ ꯃꯗꯨ ꯒ꯭ꯔꯍ ꯃꯥꯄꯟꯁꯤꯃꯛꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯇꯅꯨ ꯚꯥꯞ ꯙꯟ ꯚꯥꯞ ꯁꯍꯖ ꯚꯥꯞ ꯕꯟꯙꯨ ꯚꯥꯞ ꯔꯤꯄꯨ ꯚꯥꯞ ꯍꯥꯏꯗꯅ ꯚꯥꯞꯁꯤꯡꯗꯨꯗ ꯔꯕꯤ ꯂꯩꯔꯒꯅ ꯁꯤꯒꯤ ꯐꯣꯟ ꯊꯣꯛꯏ ꯆꯟꯗ꯭ꯔ ꯂꯩꯔꯒꯅ ꯁꯤꯒꯤ ꯐꯣꯟ ꯊꯣꯛꯏ ꯑꯗꯨꯅ ꯃꯥꯗꯤ ꯒ꯭ꯔꯍ ꯃꯥꯄꯟꯃꯛꯇꯨꯒꯤ ꯔꯥꯁꯤ 12ꯁꯤꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯇꯝꯁꯤ ꯌꯥꯝꯅ ꯂꯧꯒꯗꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕꯗ ꯑꯁꯨꯝ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯇꯥꯏꯅꯔꯛꯄꯗ ꯗꯕꯌꯟꯇꯤ ꯁꯪꯎꯕꯝ ꯗꯕꯌꯟꯇꯤꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤꯅ ꯑꯣꯖꯥ ꯂꯥꯗꯪ ꯏꯔꯝꯃꯦ ꯑꯇꯩ ꯀꯔꯤꯃꯠꯇ ꯏꯔꯝꯗꯦ ꯃꯗꯨꯒꯤ ꯐꯣꯜ ꯂꯩꯇꯕꯔꯥ ꯁꯨꯝ ꯑꯣꯏꯗꯅ ꯗꯕꯌꯟꯇꯤꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯍꯣꯏ ꯉꯔꯥꯡ ꯊꯝꯖꯈꯤꯕ ꯂꯒꯅ ꯍꯥꯏꯕꯗꯨꯕꯨꯅꯤ ꯂꯥꯗꯪ ꯏꯔꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯕꯌꯟꯇꯤꯅ ꯇꯥꯛꯄꯤꯔꯛꯂꯤꯕꯁꯤ ꯂꯥꯗꯪ ꯏꯔꯝꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯗꯣꯏꯅꯤ ꯃꯥꯗꯨ ꯑꯩꯈꯣꯏꯒꯤ ꯖꯟꯃꯀꯣꯁꯇꯤ ꯑꯃ ꯏꯕ ꯍꯧꯕꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯔꯨꯛꯅꯤ ꯃꯥꯁꯦ ꯂꯒꯅꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯂꯛꯑꯗꯣꯏꯅꯤ ꯃꯥꯒꯤ ꯒ꯭ꯔꯍꯁꯤꯡꯁꯤꯒꯤ ꯂꯒꯅꯁꯤ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯁꯤꯗ ꯂꯩꯔꯤꯕ ꯒ꯭ꯔꯍ ꯃꯌꯥꯝ ꯄꯤꯔꯨꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯂꯒꯅꯁꯤ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯐꯣꯟ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯗꯨꯅ ꯂꯒꯅꯁꯤ
ꯈꯪꯉꯕ ꯃꯇꯨꯡꯗ ꯒ꯭ꯔꯍꯁꯤꯡꯁꯤꯅ ꯄꯤꯔꯛꯄꯗꯣ ꯂꯒꯅꯁꯤꯗꯅꯦ ꯄꯨꯂꯞ ꯃꯌꯥꯝꯁꯤꯒꯤ ꯔꯦ ꯀꯥꯞꯁꯤꯜꯂꯛꯀꯗꯣꯔꯤꯁꯦ ꯂꯒꯅ ꯍꯥꯏꯕꯗꯨ ꯀꯅꯥꯅꯣ ꯑꯩꯅꯤ ꯑꯗꯨꯗꯒꯤ ꯔꯥꯁꯤ ꯍꯥꯏꯔꯤꯕꯗꯁꯨ ꯑꯩꯅꯤ ꯑꯩꯁꯤꯗ ꯂꯒꯅ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯁꯛꯅꯤ ꯔꯥꯁꯤ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯃꯁꯛꯅꯤ ꯑꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡꯁꯤda ꯀꯅꯥ ꯀꯅꯥ ꯀꯔꯝꯕ ꯒ꯭ꯔꯍꯅ ꯑꯩꯉꯣꯟꯗ ꯗ꯭ꯔꯤꯁꯇꯤ ꯃꯤꯠꯌꯦꯡ ꯄꯤꯔꯛꯄꯒꯦ ꯃꯣꯏꯒꯤ ꯔꯦ ꯃꯉꯥꯜꯁꯤ ꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯂꯒꯅꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯗꯨ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯉꯣꯟꯗ ꯒ꯭ꯔꯍ ꯂꯩꯔꯝꯕ ꯂꯩꯔꯝꯗꯕ ꯕꯦꯔꯥ ꯂꯩꯇꯦ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯂꯤꯕ ꯗꯃꯌꯟꯇꯤꯒꯤ ꯋꯥꯐꯝꯁꯤꯗ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯕꯅꯤꯅ ꯋꯥꯐꯝꯁꯤ ꯈꯔꯗꯪ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛꯁꯤꯗ ꯗꯃꯌꯟꯇꯤꯒꯤ ꯂꯩꯔꯝꯃꯤꯕ ꯒ꯭ꯔꯍꯁꯤ ꯂꯒꯅꯁꯤ ꯂꯥꯁꯤ ꯃꯊꯪ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯆꯥꯅꯕ ꯃꯄꯥꯗꯨ ꯂꯧꯕꯤꯔꯣ ꯂꯪꯁꯤ ꯂꯥꯁꯤ ꯃꯦꯁ ꯔꯥꯁꯤꯁꯤꯗ ꯂꯩꯔꯝꯃꯕ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯤꯁ ꯔꯥꯁꯤꯗ ꯂꯥ ꯂꯩꯔꯝꯕ ꯁꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯂꯥ ꯂꯩꯕ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯔꯥꯁꯤ ꯃꯄꯥꯗꯣ ꯑꯗꯨꯅ ꯃꯦꯁ ꯔꯥꯁꯤꯁꯤꯗ ꯂꯒꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯐꯣꯟꯁꯤ ꯀꯔꯤ ꯍꯥꯏꯅ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗ ꯃꯤ ꯃꯍꯥꯛ ꯑꯗꯨ ꯌꯥꯝꯅ ꯁꯧꯒꯜꯂꯤ ꯂꯪꯐꯩꯗ ꯆꯠꯀꯅꯤ ꯀꯣꯏꯒꯜꯂꯤ ꯑꯗꯨꯒ ꯂꯧꯅꯤꯡꯒꯅꯤ ꯑꯄꯥꯝꯕ ꯌꯥꯝ ꯂꯩꯕ ꯑꯗꯨꯒ ꯍꯛꯆꯥꯡ ꯅꯥꯒꯟꯒꯅꯤ ꯃꯔꯨꯞ ꯆꯥꯅꯕ ꯌꯥꯝ ꯂꯣꯏ ꯑꯗꯨꯒ ꯌꯥꯝꯅ ꯊꯧꯒꯅꯤ ꯋꯥ ꯉꯥꯡꯕꯗ ꯑꯁꯦꯡꯕꯗꯤ ꯉꯥꯡꯒꯅꯤ ꯑꯗꯨꯒ ꯕꯥꯌꯨ ꯄꯤꯠꯇ ꯔꯣꯒ ꯏ ꯅꯨꯡꯁꯤꯠꯀꯤ ꯑꯅꯥꯕ ꯂꯩꯒꯅꯤ ꯍꯛꯆꯥꯡ ꯁꯥꯒꯟꯒꯅꯤ ꯃꯤꯄꯥꯏ ꯆꯥꯎꯒꯅꯤ ꯊꯕꯛ ꯇꯧꯕ ꯍꯩꯒꯅꯤ ꯁꯥꯎꯔꯒ ꯃꯤꯠ ꯉꯥꯡꯒꯅꯤ ꯙꯔꯃꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯇꯊꯛ ꯀꯟꯒꯅꯤ ꯑꯗꯨꯒ ꯕꯨꯙꯤ ꯌꯥꯝꯅ ꯐꯔꯣꯏ ꯃꯤꯒꯤ ꯃꯔꯟ ꯃꯥꯡꯍꯟꯒꯅꯤ ꯆꯥꯒꯟ ꯊꯛꯀꯟꯒꯅꯤ ꯈꯨꯖꯤꯟ ꯐꯖꯔꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯂꯣꯏ ꯃꯄꯥ ꯅꯤꯡꯒꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯀꯟꯒꯅꯤ ꯃꯆꯥ ꯑꯐꯕꯗꯤ ꯄꯣꯛꯀꯅꯤ ꯂꯟꯗꯤ ꯃꯈꯟ ꯃꯈꯥꯒꯤ ꯁꯝꯄꯇꯤ ꯂꯩꯒꯅꯤ ꯂꯝꯆꯠ ꯐꯖꯒꯅꯤ ꯑꯐꯕ ꯁꯥꯒꯩꯗ ꯄꯣꯛꯀꯅꯤ ꯑꯗꯨꯒ ꯂꯩꯈꯣꯟ ꯕꯦꯕꯥꯔ ꯐꯖꯒꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯒꯤ ꯐꯅꯅꯕ ꯇꯧꯒꯅꯤ ꯃꯁꯥ ꯄꯥꯕꯤ ꯅꯨꯄꯤ ꯂꯧꯒꯅꯤ ꯑꯗꯨꯒ ꯅꯤꯄꯥ ꯑꯣꯏꯔꯒꯅ ꯃꯁꯥ ꯄꯥꯕꯤ ꯅꯨꯄꯤ ꯂꯧꯒꯅꯤ ꯐꯠꯇꯕ ꯀꯔꯃꯗ ꯑꯐꯕ ꯑꯣꯏꯅ ꯅꯤꯡꯒꯟꯒꯅꯤ ꯃꯔꯨꯞ ꯂꯩꯔꯣꯏ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯊꯕꯛꯇ ꯂꯟ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕ ꯐꯣꯜꯁꯤ ꯉꯁꯥꯏꯒꯤ ꯃꯦꯁ ꯔꯥꯁꯤꯁꯤꯗ ꯂꯥ ꯍꯥꯏꯕ ꯐꯣꯜꯁꯤ ꯑꯇꯣꯞꯄ ꯒ꯭ꯔꯍ ꯑꯝꯇ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯏ ꯂꯥꯁꯤꯅ ꯑꯣꯏꯔꯤꯕꯗꯨꯒꯤ ꯐꯣꯜꯅꯤ ꯃꯥꯅ ꯄꯤꯔꯛꯏꯕꯁꯤ ꯖꯟꯃ ꯔꯥꯁꯤ ꯍꯥꯏꯕꯗꯨꯅ ꯑꯅꯤꯅ ꯂꯩꯕ ꯀꯥꯗꯨꯅ ꯔꯥꯁꯤ ꯂꯥꯅ ꯂꯩꯕꯁꯤꯅ ꯂꯒꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕꯁꯤ ꯂꯒꯅꯅ ꯂꯩꯕ ꯔꯥꯁꯤꯗꯨꯒꯤ ꯐꯣꯜꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯕ꯭ꯔꯤꯁ ꯔꯥꯁꯤꯁꯤꯗ ꯂꯒꯅ ꯂꯩꯔꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯐꯣꯟꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗ ꯕ꯭ꯔꯤꯁ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯗꯤ ꯃꯒꯨꯟ ꯂꯩꯒꯅꯤ ꯃꯔꯜ ꯂꯩꯒꯅꯤ ꯒꯨꯔꯨꯖꯣꯟꯁꯤꯡꯒꯤ ꯚꯛꯇꯤ ꯂꯩꯒꯅꯤ ꯂꯟ ꯄꯥꯝꯒꯅꯤ ꯌꯥꯝꯅ ꯇꯞꯀꯅꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯒꯅꯤ ꯋꯥ ꯐꯖꯕ ꯉꯥꯡꯒꯟꯒꯅꯤ ꯌꯥꯝꯅ ꯏꯪꯒꯅꯤ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯐꯒꯅꯤ ꯃꯃꯤꯡ ꯆꯠꯀꯅꯤ ꯐꯤꯔꯣꯜ ꯑꯐꯕ ꯁꯦꯠ ꯏꯟꯒꯅꯤ ꯆꯥꯕ ꯊꯛꯄ ꯄꯥꯝꯒꯅꯤ ꯃꯄꯥꯒꯤ ꯁꯝꯄꯇꯤ ꯃꯔꯟ ꯌꯥꯝꯅ ꯐꯪꯒꯅꯤ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯕ ꯍꯦꯟꯅ ꯄꯛꯅꯩ ꯊꯕꯥꯛ ꯐꯟꯒꯅꯤ ꯅꯤꯇꯤꯒꯤ ꯃꯥꯒꯤ ꯃꯕꯨꯡꯉꯣ ꯃꯄꯨꯔꯣꯏꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯑꯣꯏ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯗ ꯑꯋꯥꯕ ꯄꯤꯕ ꯍꯩꯅꯒꯜꯂꯤ ꯑꯗꯨꯒ ꯙꯔꯃ ꯀꯔꯃꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯀꯟꯒꯅꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯄꯥꯝꯒꯅꯤ ꯏꯁꯤꯡꯗ ꯁꯥꯟꯅꯕ ꯄꯥꯝꯒꯅꯤ ꯂꯧ ꯏꯪꯈꯣꯜ ꯀꯣꯏꯕ ꯍꯩꯒꯅꯤ ꯂꯣꯛꯀꯤ ꯏꯁꯤꯡꯒꯤ ꯅꯨꯡꯁꯤꯠ ꯂꯩꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯍꯛꯆꯥꯡ ꯀꯌా ꯐꯔꯣꯏ ꯃꯆꯤꯟ ꯈꯔ ꯀꯟꯕꯤ ꯑꯣꯏꯒꯅꯤ ꯆꯪꯖꯔꯛꯄꯕꯨ ꯉꯥꯛꯄꯤ ꯀꯟꯕꯤꯕ ꯑꯣꯏ ꯑꯗꯨꯒ ꯁꯥꯎꯒꯟꯕ ꯑꯀꯟꯕꯁꯤꯡꯒ ꯃꯔꯨꯞ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯤꯊꯨꯟ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯐꯣꯜꯗꯅ ꯆꯥꯒꯟ ꯊꯛꯀꯜꯂꯤ ꯗꯥꯟ ꯇꯧꯒꯟ ꯄꯤꯒꯜꯂꯤ ꯃꯔꯨꯞ ꯌꯥꯝꯃꯤ ꯃꯆꯥ ꯌꯥꯝꯒꯜꯂꯤ ꯑꯔꯣꯟꯕ ꯋꯥ ꯇꯥꯅꯕ ꯍꯩ ꯃꯔꯟ ꯌꯥꯝꯅ ꯂꯩ ꯂꯝꯆꯠ ꯕꯦꯕꯥꯔ ꯐꯖꯩ ꯅꯤꯡꯊꯧ ꯁꯔꯀꯥꯔꯒꯤ ꯃꯔꯝꯗ ꯌꯥꯎꯒꯜꯂꯤ ꯃꯔꯨꯞꯄꯨ ꯆꯥꯜꯂꯤ ꯌꯥꯝꯅ ꯊꯧꯖꯥꯟ ꯍꯩ ꯐꯖꯕ ꯅꯤꯡꯊꯤꯕꯅ ꯇꯤꯜꯂꯤ ꯕ꯭ꯔꯍ꯭ꯃꯇꯠꯇ ꯈꯪꯉꯤ ꯖꯣꯒꯥ ꯙ꯭ꯌꯥꯟ ꯇꯧꯏ ꯑꯐꯕ ꯃꯤꯕꯨ ꯆꯥꯜꯂꯤ ꯃꯔꯥꯏꯕꯛ ꯐꯩ ꯑꯗꯨꯒ ꯈꯔꯗꯤ ꯅꯥꯒꯟ ꯌꯦꯛꯀꯟꯒꯅꯤ ꯑꯗꯨꯒ ꯚꯦꯗ ꯁꯥꯁꯇ꯭ꯔꯒꯤ ꯑꯥꯔꯊ ꯈꯪꯒꯅꯤ ꯏꯁꯩꯒꯤ ꯖꯒꯣꯏꯒꯤ ꯃꯔꯝꯗ ꯈꯪꯒꯅꯤ ꯀꯥꯝ ꯄꯥꯝꯒꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯁꯛ ꯐꯖꯕ ꯅꯠꯇ꯭ꯔꯒ ꯅꯤꯄꯥ ꯃꯁꯛ ꯐꯖꯕ ꯐꯪꯒꯅꯤ
ꯃꯤꯅ ꯂꯨꯅ ꯇꯧꯒꯅꯤ ꯍꯩꯒꯟ ꯁꯤꯡꯒꯟꯒꯅꯤ ꯑꯗꯨꯕꯨ ꯃꯇꯟꯗꯤ ꯈꯔ ꯇꯟꯒꯟꯒꯅꯤ ꯉꯥꯡꯕ ꯁꯛꯄꯗ ꯚꯛꯇꯤꯇꯥ ꯇꯧꯕꯗ ꯌꯥꯝꯅ ꯍꯩꯒꯅꯤ ꯃꯗꯨꯗ ꯃꯤꯅ ꯃꯁꯛ ꯈꯪꯒꯅꯤ ꯋꯥꯉꯥꯡ ꯍꯩꯕꯒꯤ ꯃꯤꯊꯨꯟ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯃꯥꯒꯤ ꯍꯌꯦꯡ ꯃꯥꯒꯤ ꯁꯤꯔꯕꯝꯗꯤ ꯂꯤꯟꯗ ꯍꯨꯗ ꯅꯠꯇ꯭ꯔꯒ ꯁꯥꯗ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯁꯤꯔꯕꯝꯁꯤ ꯑꯣꯏꯒꯜꯂꯤ ꯑꯗꯨꯒ ꯀꯔꯀꯠ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯐꯣꯜꯗꯗꯤ ꯂꯩꯐꯝꯁꯤ ꯑꯅꯧ ꯑꯅꯧꯕ ꯌꯥꯝꯅ ꯄꯥꯝꯕ ꯂꯩꯐꯝ ꯌꯥꯝꯕ ꯂꯥꯏꯒꯤ ꯕ꯭ꯔꯥꯍ꯭ꯃꯟꯒꯤ ꯃꯅꯥꯏ ꯑꯣꯏꯕ ꯗꯥꯟ ꯇꯧꯒꯟ ꯄꯤꯒꯟꯕ ꯕꯨꯙꯤ ꯌꯥꯝꯅ ꯐꯩ ꯂꯣꯛꯀꯤ ꯅꯨꯡꯁꯤꯠꯀꯤ ꯑꯅꯥꯕꯅ ꯈꯔ ꯋꯥꯍꯜꯂꯤ ꯃꯁꯥ ꯐꯠꯇꯕꯅ ꯇꯤꯜꯂꯤ ꯃꯤꯄꯥꯏꯒꯜꯂꯤ ꯀꯤꯒꯜꯂꯤ ꯃꯥꯒꯤ ꯃꯔꯟ ꯃꯥꯡꯍꯟꯗꯨꯅ ꯃꯤꯒꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯊꯋꯥꯏ ꯌꯥꯎꯅꯕ ꯍꯣꯠꯅꯩ ꯃꯤꯅ ꯂꯨꯅ ꯀꯤꯅ ꯇꯧꯅꯩ ꯌꯥꯝꯅ ꯇꯞꯄꯤ ꯅꯥꯒꯟꯖꯦ ꯀꯜꯂꯤ ꯀꯥꯝ ꯄꯥꯝꯃꯤ ꯂꯪꯐꯩꯗ ꯆꯠꯀꯜꯂꯤ ꯃꯔꯨꯞ ꯐꯠꯇꯦ ꯃꯆꯥ ꯅꯨꯄꯤꯅ ꯈꯔ ꯌꯥꯝꯅ ꯄꯣꯛꯀꯜꯂꯤ ꯑꯃꯗꯤ ꯐꯧ ꯆꯦꯡ ꯂꯟ ꯊꯨꯝꯅꯆꯤꯡꯕ ꯕꯩꯚꯣꯞ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯣꯏ ꯑꯗꯨꯒ ꯁꯤꯡꯍ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯐꯣꯜꯗ ꯑꯋꯥꯕ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯒꯅꯤ ꯊꯕꯥꯛ ꯂꯦꯡꯕꯥꯟ ꯐꯟꯒꯅꯤ ꯅꯤꯡꯊꯧꯒꯤ ꯊꯣꯡꯗ ꯂꯩꯒꯅꯤ ꯇꯞꯀꯅꯤ ꯑꯁꯨꯛꯄ ꯃꯒꯨꯟ ꯂꯩꯒꯅꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯒꯅꯤ ꯁꯥ ꯉꯥ ꯄꯥꯝꯒꯟꯒꯅꯤ ꯋꯥ ꯌꯥꯝ ꯉꯥꯡꯂꯣꯏ ꯍꯔꯥꯎ ꯇꯌꯥꯝꯒꯅꯤ ꯑꯗꯨꯒ ꯕꯣꯟꯗ ꯍꯥꯏꯕꯗꯤ ꯆꯤꯡꯗ ꯃꯥꯟꯗ ꯆꯠꯄ ꯌꯥꯝ ꯄꯥꯝꯖꯒꯅꯤ ꯑꯗꯨꯒ ꯖꯤꯕ ꯍꯤꯡꯁꯥ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯈꯔ ꯆꯪꯒꯅꯤ ꯑꯔꯥꯝ ꯈꯧꯔꯥꯡꯒꯟꯒꯅꯤ ꯌꯦꯛꯅꯕ ꯃꯥꯡꯍꯟꯕꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯃꯤꯒꯤ ꯀꯥꯟꯅꯕ ꯐꯅꯅꯕꯒꯤꯗꯃꯛ ꯁꯥꯒꯩꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯂꯧ ꯏꯪꯈꯣꯜ ꯀꯣꯏꯕꯅ ꯃꯔꯜ ꯂꯩꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡꯅ ꯇꯤꯟꯒꯅꯤ ꯈꯔ ꯆꯠꯄ ꯃꯥꯡꯕ ꯌꯥꯝꯅ ꯑꯣꯏꯒꯅꯤ ꯙꯔꯃꯒꯤ ꯃꯔꯝꯗ ꯋꯥꯠꯀꯅꯤ ꯑꯗꯨꯒ ꯑꯀꯨꯞꯄ ꯑꯍꯣꯕ ꯆꯥꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯀꯩꯅꯥ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯐꯣꯜꯗꯅ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯍꯩ ꯁꯤꯡꯒꯜꯂꯤ ꯐꯖꯕ ꯄꯨꯝꯅꯃꯛꯅ ꯇꯤꯟꯕ ꯑꯣꯏ ꯌꯥꯝꯅ ꯅꯤꯡꯊꯤꯕ ꯑꯣꯏ ꯕꯨද්ධꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯐꯩ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤ ꯕꯨద్ధꯤ ꯌꯥꯝꯅ ꯂꯩꯒꯅꯤ ꯄꯟꯗꯤꯠ ꯑꯣꯏꯒꯅꯤ ꯅꯨꯄꯤꯒ ꯅꯠꯇ꯭ꯔꯒ ꯅꯤꯄꯥꯒ ꯁꯥꯟꯅꯕ ꯃꯈꯜ ꯃꯈꯥ ꯌꯥꯝꯅ ꯍꯩꯒꯅꯤ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯅ ꯆꯥꯟꯅꯒꯅꯤ ꯑꯗꯨꯒ ꯇꯨꯂꯥ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯐꯣꯜꯗꯅ ꯃꯒꯨꯟ ꯌꯥꯝ ꯂꯩꯒꯅꯤ ꯃꯔꯟ ꯃꯊꯨꯝꯁꯨ ꯌꯥꯝꯅ ꯂꯩꯒꯅꯤ ꯂꯂꯣꯜ ꯏꯇꯤꯛ ꯇꯧꯕꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯍꯩꯁꯤꯡꯒꯅꯤ ꯁꯥꯒꯩꯒꯤ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯊꯥꯎꯃꯩꯒꯨꯝꯅ ꯉꯥꯟꯒꯅꯤ ꯑꯏꯪꯕ ꯂꯛꯁꯃꯤꯅ ꯍꯥꯏꯕꯗꯤ ꯃꯔꯟ ꯃꯊꯨꯝ ꯁꯝꯄꯇꯤ ꯌꯥꯝꯅ ꯏꯪꯅ ꯂꯩꯒꯅꯤ ꯍꯥꯏꯕꯗꯤ ꯃꯔꯟ ꯂꯩꯕꯒꯤ ꯒꯥꯒꯥ ꯇꯧꯕ ꯐꯣꯡꯗꯣꯛꯄꯗꯨ ꯑꯣꯏꯔꯣꯏ ꯂꯣꯟꯅ ꯊꯨꯞꯅ ꯃꯔꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯒꯟꯕ ꯑꯣꯏ ꯕ꯭ꯔꯤꯁꯤꯛ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯐꯣꯜꯗꯤ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯑꯇꯞꯄ ꯑꯏꯪꯕ ꯍꯥꯏꯕꯗꯨ ꯂꯩꯇꯕ ꯅꯤꯡꯊꯧꯅ ꯁꯔꯀꯥꯔꯅ ꯂꯨꯅ ꯇꯧꯕꯗꯤ ꯑꯣꯏꯕ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯚꯦꯗ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯕ ꯑꯃꯗꯤ ꯌꯦꯛꯅꯕ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯒꯨꯟꯁꯤꯡ ꯂꯩ ꯑꯗꯨꯒ ꯙꯅꯨ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯐꯣꯟꯗ ꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯑꯈꯪꯕ ꯄꯟꯗꯤꯠ ꯑꯣꯏꯒꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯋꯥꯁꯛꯀꯅꯤ ꯃꯤꯒꯤ ꯄꯨꯛꯅꯤꯡ ꯈꯪꯒꯟꯒꯅꯤ ꯀꯂꯥ ꯕꯤꯗ꯭ꯌꯥ ꯈꯪꯒꯅꯤ ꯍꯩꯒꯅꯤ ꯃꯤꯒꯤ ꯎꯄꯀꯥꯔ ꯇꯧꯒꯟꯒꯅꯤ ꯁꯥꯁꯇ꯭ꯔ ꯌꯥꯝꯅ ꯈꯪꯒꯅꯤ ꯁꯧꯒꯟꯒꯅꯤ ꯕꯨद्धꯤ ꯌꯥꯝꯅ ꯐꯒꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯁꯥꯒꯩꯕꯨ ꯂꯨꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯣꯛꯀꯤ ꯅꯨꯡꯁꯤꯠꯀꯤ ꯑꯅꯥꯕꯗꯤ ꯈꯔ ꯆꯦꯟꯒꯅꯤ ꯆꯤꯟꯗ ꯃꯤꯠꯇ ꯈꯔ ꯇꯣꯏꯅ ꯅꯥꯒꯟꯒꯅꯤ ꯌꯦꯛꯄ ꯁꯥꯕꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯧꯒꯅꯤ ꯑꯗꯨꯒ ꯃꯀꯔ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯐꯣꯜꯗ ꯏꯁꯤꯡꯗ ꯁꯥꯟꯅꯒꯟꯕ ꯏꯁꯤꯡꯗ ꯈꯔ ꯍꯩꯅꯒꯟꯕ ꯑꯗꯨꯒ ꯏꯁꯤꯡꯗ ꯈꯔ ꯁꯦꯕꯥ ꯏꯁꯤꯡꯒꯤ ꯂꯩꯅꯥ ꯐꯅꯅꯕ ꯁꯦꯕꯥ ꯇꯧꯕ ꯍꯩꯕ ꯌꯥꯝꯅ ꯀꯤꯒꯟꯕ ꯀꯨꯏꯅꯒꯤ ꯊꯕꯛ ꯌꯥꯝꯅ ꯇꯧꯕ ꯂꯣꯛ ꯅꯨꯡꯁꯤꯠꯀꯤ ꯑꯅꯥꯕ ꯂꯩꯒꯟꯕ ꯍꯛꯆꯥꯡ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯑꯃꯗꯤ ꯃꯤꯒꯤ ꯃꯈꯥ ꯈꯔ ꯄꯣꯟꯒꯟꯕ ꯃꯤꯑꯣꯏ ꯑꯣꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯨꯝꯚ ꯂꯒꯅꯗ ꯄꯣꯛꯄ ꯃꯤꯒꯤ ꯐꯣꯜꯗꯅ ꯄꯨꯛꯅꯤꯡ ꯇꯌꯥꯡ ꯇꯁꯣꯏꯒꯜꯂꯤ ꯃꯤꯉꯣꯟꯗ ꯍꯥꯏꯖꯠ ꯆꯠꯆꯕ ꯅꯣꯟꯒꯜꯂꯤ ꯑꯃꯗꯤ ꯃꯤꯀꯧ ꯃꯤꯔꯝ ꯐꯖꯩ ꯃꯤ ꯄꯦꯜꯍꯟꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯒꯅꯤ
matam pumbada wari watai saba ngang sakba yamna haisingi aduga nupida nataga nupada puning yamna sangba oi ayingba thabak tauba tapi wa yamna nungai thokpa haine aduga mina laganada pokpa migi foldana thabak tauba hai sabadi yamna sade nungsinaba mi singi phananaba tawi matik manga leigani mapangan kangani mahi heigani laigi maran gumba sen phau yamna leigani aduga sanalupa maniratna mayamna tinba oigani puning tayang ta soigangani wa makhan makha ngangbada minamba yamna hainagani thakpa chaba pangani buddhi loksing phagani asengba puksena tingani shastra ge phabalam chat pamgani veda shastra tamgani nupi gi thabak haibadi nupi gi sinpham oiba isai nongmai amadi phisa lon sabagi thabak singda haigan singanba oigani masa nupi na marang kaina pokani amadi naming chatpa afauba oigalli sumoidana lagana rasi tarani thoi sigi manungda lagana leibagi phol adu thokani maramadana dabayanti aigi laganada la khaktang iramme ataidi karimata iramde haibado madugi damak tadongna leite laganado mangondagi loina lorkadurini aigi leidibil laganaduna se sida kudam oina laganasi si hauji mesta leire sida leiriba anisile mangonda re pirakaduri sinasu pirakaduni yamba yamda res makan makan aruna lagana sigi mapu kanano in thirkana sigi mest lagana gi mapu de ngarang thamjakhiba swaketra gi matangda mangolna mest lagana sigi mapu ni hauji mangol se lere haibadi sigi chart sigi matungina chart se da mangol se leibase mangol se da mangonda district pirakadoi ama ani ahum mari manga taruk tare nipan mapan tara sigi tara da leiba mangol se sida mangonda haibadi ngarang haigre mari suba yumna amari tariya suba yumna tara suba yum sina kendrani yam kana repi e mangonda adana maram moidana ngasai phone si sidagi phone tholakani tonga tonga garam yam sina mangonda ri adugi chapter na mathang mathang asum satha jarake aduga tainarakpada maibam mangal leima maibam mangal leimana takpiraklibasana oja aigidi sang ifamda kun haina iramme maibam mangal leibi sang leifamda kun iramme hairibasi hoi kanagumbo oja singna hek irambe yawi sang si se sigi chart sida kudam pirasi sigi chart sida sang haina iraga sida kul iramba mangonda iriba kunse kari hairibano haibada magi nakhetra makhong ma aina ngarang mathakta panjikhibedo nakhetra singsina mathang mathang leiriyeba aduna se mesra sisida leigedabasi nakhetra ama ani ahum aduga brisra sida leigedabasina nakhetra ahum mari manga sumoina mathang mathang chalakpada haujiki hairiba kainosida kullerami base ataida natte kullerami basina taibase manga lemagi sangda kullerabnina mafam adu dhanu rasi ni hairibani haibadi dhanu rasi mapasida oibadagi ba kun iribani dhanu rasi sida legedoba nakhetra si tara mapan kun mathoi nakhetra ahum silei aduna nakhetra ahum sigi manungda kun suba sida leibane sang si mapasida iramani aduna magi nakhetra si chart no bukuthi singda koin irakpada sida sang rang mang aina sida idobu pose sigi sang mapasida rang sang mapasida kun sumain ibigedo haibadi sigi sandra oiriba sigi potse sigi nakhetra kaya phangi haibadu nakhetra sida ibane
Sigi maruktadi numbering oina irakpasida akoigi sisu numbering ni si numbering ngaktanina si islu matamda ngaktana baidana numbering na gara oilaga ngasaigi numbering mapadugi nakhetra masingdo sida oi haidini aduna nakhetra kun oiragadi purba sara nakhetra sigi kun sigi maming purba sara nakhetra kowe aduna haidibadu ulambana maibam mangalay mana kun galoy na irambadu da ngakpani adubo sum mathang step naina haibadi Jyotish ki kalam asida noma gi sum hairakpa matamda nakhetra kun taret adugi mathau jok kun taret ki mathau adudagi tongan ba mapa singdu serial naina mathang asum hairakpada bhab tarakani haujikidi mangalay mana takpirakpagi matungina mateksi matang thamjarambani aduga mathangda Thambal Tombi Laisram Thambal Tombi na takpiraklibasina yam marik sumna takpire ayya wafam matang thamjage hingsaba taba nupaga mi taba nupiga launa leinabada akaiba leibra leiragadi kari tauraga kokani takpiyu darkar leirabadi laksage hoi Thambal Tombi mi taba lai taba haibasi maduna kayamuk yamna anidugi marakta akanba safu piribage haibasi nainaba machangi haibadi haujiksida mi taba lai taba gi phol singarang haijekibaduda nakhetra singadugi matungina mi taba lai taba hingsaba taba isi thokadoine aduda nipa nupi anigi marakta pakna wainabasi makhan 36 thongna yenge aduna out of 36 36 si yengappa matamda makhoinigi paknabase aidi kungi yan chang yongna paknagraba natragana sit magi hap tangkhaido 19 ani 36 taraga nipan se sidagi 18 bauba paknagraba adai hena sidagi haiget kidana 30 bauba paknagraba adai targadi magi mi lai tabadugi hingsaba tabadugi karemta dos leiroi atai myamdo loi kakhidoine haibadi mangoni yenkadai tongan zoni ku tara ku tongan bari toras tongna singba makhan 36 si yengakani yengapu matamda karigumbada sigi hap hawu paknaramdra 36 sigi manungda taraga nithoi humdoi khakta paknaram anigi pakna waina sida tara nipangi changsi yaudraba adoragadi dos lei maramaduna madugi matangda kari leibage habadu nainaduna yengba yai karigumbada maduna karigum paknadabagi changsi leiramme haragadi madugi koknanaba patrikargi diom lei patrikargi diom do haijage ani dugi mi tariba lai tariba ani dugi kuthi dumak photo kapaga thabirakpa yai natragana ani dugi mathakta su panjakiba isa gi kusti dugi bisar khar kupna khangbi ningagadi sum taklakpadabudi pareng lakadoriba adubu khara mangjongna khangbi ningagadi number 1 da ngarang haijakiba date of birth tainarakpada magi time of birth pokpagi matamdo adagi birth place magi pokpamdo se pokpam haijebagi maramdi karigino longest latest pirgasu yai adubu Imphal ga Kaksinga Thoubal ga Khongjong ga Moirang ga Manipur simaktada longest latest ki timing se second khar khenayeba khenabana maram boidana mana poibasi magi yumbudi ma Thoubal oijaba pokpa matamna ma si Imphal ki hospital amada natragana Guwahati da natragana Bombay gi magi hospital mana pokhiba mafamdo Bombay ne adana Bombay do pulap manaroi doini maiso Guwahati ne aje Guwahati manaroi doini lam Manipur gi pikraba sibauda longest latest khenariba dugumna lamdugi sumagi hospital dugi mamingda da sangakanda matomda longest latest si thol ani adugi longest latest adugi matungina mana pokhibagi se akoi gi Manipur da nongan ba matamda Delhi Bombay na singbra nong si ngandi
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯇꯥꯕ ꯃꯇꯝꯗ ꯑꯥꯗꯗꯤ ꯅꯨꯃꯤꯠ ꯇꯥꯗꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯂꯝꯗꯨꯒꯤ ꯈꯦꯠꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄꯣꯛꯏꯕ ꯃꯐꯝꯗꯨꯗ ꯃꯥꯒꯤ ꯒꯔ ꯇꯥꯔꯛꯑꯒꯁꯤ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯊꯣꯛꯈꯤꯗꯣꯏꯅꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯄꯣꯛꯐꯝꯗꯨ ꯃꯥꯒꯤ ꯂꯩꯐꯝꯅ ꯑꯃꯅꯤ ꯄꯣꯛꯐꯝꯅ ꯑꯃꯅꯤ ꯃꯗꯨꯒꯤ ꯍꯣꯠꯂꯒ ꯃꯥꯒꯤ ꯀꯨꯊꯤꯗꯨ ꯊꯣꯛꯑꯅꯤ ꯀꯨꯊꯤ ꯑꯅꯤꯗꯨ ꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯁꯤꯒꯤ ꯒ꯭ꯔꯍ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯒ꯭ꯔꯍ ꯃꯌꯥꯝꯁꯤ ꯁꯤꯒꯤ ꯃꯥꯒꯤ ꯗꯤꯒ꯭ꯔꯤ ꯄꯣꯏꯟ ꯀꯌꯥ ꯀꯌꯥꯐꯧ ꯆꯠꯂꯤ ꯕ꯭ꯔꯤꯍꯁꯄꯇꯤ ꯒ꯭ꯔꯍꯁꯦ ꯕꯨꯙ ꯒ꯭ꯔꯍꯁꯤꯅ ꯃꯥꯒꯤ ꯗꯤꯒ꯭ꯔꯤ ꯄꯣꯏꯟ ꯀꯌꯥ ꯀꯌꯥꯐꯧ ꯃꯅꯨꯡꯗ ꯁꯤꯒꯤ ꯔꯥశꯤꯁꯤꯗ ꯂꯩꯔꯤꯕꯅꯣ ꯁꯅꯤꯁꯤꯅ ꯃꯥꯒꯤ ꯗꯤꯒ꯭ꯔꯤ ꯄꯣꯏꯟ ꯀꯌꯥꯐꯧ ꯃꯅꯨꯡꯗ ꯃꯥꯁꯦ ꯁꯤꯗ ꯂꯩꯔꯤꯕꯅꯣ ꯒ꯭ꯔꯍ ꯃꯥꯄꯟꯃꯛꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯥꯜꯀꯨꯂꯦꯠ ꯇꯧꯊꯣꯛꯑꯕ ꯃꯇꯨꯡꯗꯨꯗ ꯑꯅꯤꯁꯤꯒꯤ ꯄꯛꯅꯗꯕ ꯇꯥꯔꯤꯕꯁꯤ ꯀꯃꯥꯏ ꯑꯣꯏꯔꯛꯈꯤꯕꯅꯣ ꯑꯅꯤꯁꯤꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯇ ꯉꯁꯥꯏ 36ꯁꯤꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯍꯣꯜꯂꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯄꯛꯅꯔꯤꯕ ꯄꯛꯅꯗꯕꯒꯤ ꯆꯥꯡꯗꯨ ꯄꯨꯊꯣꯛꯑꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯔꯦꯞꯄꯗꯨ ꯈꯪꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯣꯏꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯅ ꯁꯦꯔꯤꯌꯦꯜ ꯅꯥꯏꯅ ꯆꯠꯊꯔꯛꯀꯗꯧꯔꯤꯕꯁꯤꯗ ꯉꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯈꯪꯖꯔꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯁꯤꯌꯥꯔ ꯈꯖꯤꯛꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯅꯤꯁꯨ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯃꯗꯨ ꯏꯃꯦꯜꯗ ꯅꯠꯇ꯭ꯔꯒꯅ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯂꯩꯔꯤꯕ ꯔꯤꯖꯜꯇꯨ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄꯤꯔꯨꯗ꯭ꯔꯒꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥꯏꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯋꯥꯔꯤ ꯂꯤꯕ ꯀꯩꯗꯧꯕꯒꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯆꯠꯈꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯍꯦꯛ ꯂꯥꯛꯑꯒ ꯇꯥꯏꯃꯤꯡꯗꯨ ꯆꯥꯟꯅꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯊꯕꯛ ꯆꯠꯂꯨꯔꯒꯁꯨ ꯍꯜꯂꯛꯄ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯑꯍꯥꯡꯕ ꯃꯇꯝꯗ ꯊꯥꯕꯤꯔꯒ ꯑꯩꯅ ꯌꯦꯡꯉꯒ ꯄꯣꯠꯇꯨ ꯁꯤꯒ ꯁꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯔꯤꯖꯜꯇꯨ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯏ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯊꯣꯏꯗꯣꯛꯅ ꯋꯥꯔꯨꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯍꯥꯟꯕꯗ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯥꯜꯀꯨꯂꯦꯁꯟꯗꯨ ꯍꯣꯠꯇꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯗꯣꯁ ꯂꯩꯔꯝꯕ ꯇꯥꯔꯒꯅ ꯃꯗꯨꯒꯤ ꯀꯣꯛꯅꯅꯕ ꯄ꯭ꯔꯥꯏꯁ ꯄ꯭ꯔꯇꯤꯀꯥꯔꯗꯨ ꯂꯩ ꯁꯨꯝ ꯑꯣꯏꯗꯅ ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯐꯝꯗ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯆꯥꯔꯠ ꯑꯁꯤ ꯎच्च नीच कथन अनिसी खंगे अदुगा ग्रहसिंगसिना लेरंबगी मतुंगिना मागी तोंगान तोंगान फॉलिसिंग मखासिदा अमुक खरदंग समथजरके अदुगा अखोइना लेरिबा भावसिंग असिदा अखोइ लेनगदौरिबसि हौगी उच्चखिबसिदा राशिगी फोलदसु लेको sai lagana gi phol ni mamang da tak chikibaduna rasi gi phon da su thoi rasi gi phon sida daily rasi gi phol aduga hafta gi rasi phol tha gi rasi phol sahi gi rasi phol aidana rasi gi phon su lei adu lagana gi phon su lei numit ki bar gi every day gi nungwa ying pokpa mi gi na si oi inthoka pokpa mi gi si oi ari magi nakhetra gi nakhetra sida asuni de pokpa si oi bharani de pokpa si oi sai thamjaki ba purva sara nakhetra pokpasmi gi na sumoidana niti gi yengnanaba aduga thakai gi hapta gi sahi gi yengnanaba magi tongan tongan phone sing si lei adubu khwaidage na common noina sanabasi lagana gi politse masina khwaidage na sanarga lei adumaku masu exactly natte karigi no exact natri bede beda ngasai mamang da thamjaki bedo degree kunthra sina holakpa matam sida ngasai gi degree se silagna si mes lagana di hai magi mes lagana se he horupagi khongpam number 1 2 sida ma si mes lagana oikibra mayai da oibra loiga do 30 simakta lagana si phangbra sintek from sakhe doine nongan bada ari pung sek chatki bada ma som sakhe doine adana magi lady bese center da tabra nak da tabra haibasi akoina adugi matungina sigi mes lagana sigi di natraga mes rasi sigi di phone du pirakpa adubu sana da leirane si ahoba da leigiba mi dugi phone duga mayai da leibaga loiram dai da leibaduga rasi di amata dum oiba oiriba lagana rasi dugi natraga rasi dugi phone adu aingonda di sanai aingonda di sana di rasi sab manaraga sana da thoibsa sigi degree sina maram oidana tholakani haiba adana masai sida pigriba chart sing asida saurakna niyom sing ase step 9 asum haijage ngasigidi soi phawbagi tangkak si khaktang neina biraga sigi makha tabada hayeng amuk garasing sina leiba leibagi
ꯂꯒꯟ ꯑꯁꯤꯗꯒꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯃ ꯂꯩꯔꯝꯃꯒꯅ ꯀꯔꯤ ꯐꯣꯜ ꯊꯣꯛꯏ, ꯂꯒꯟ ꯑꯁꯤꯗ ꯑꯃ ꯂꯩꯔꯝꯕ, ꯑꯅꯤ ꯂꯩꯔꯝꯕ, ꯑꯍꯨꯝ ꯂꯩꯔꯝꯕ ꯍꯥꯏꯕꯒꯤ ꯐꯣꯜꯁꯦ ꯑꯃꯨꯛ ꯍꯥꯏꯔꯕ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯌꯨꯝꯁꯤꯗ ꯒ꯭ꯔꯍ ꯃꯥꯄꯟꯃꯛꯅ ꯂꯩꯕꯒꯤ, ꯑꯍꯨꯝꯁꯨꯕ ꯌꯨꯝꯁꯤꯗ ꯒ꯭ꯔꯍ ꯃꯥꯄꯟꯃꯛꯅ ꯂꯩꯕꯒꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯍꯁꯤꯡꯅ ꯂꯩꯕꯒꯤ ꯆꯥꯔꯠ ꯑꯁꯤ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯥꯒꯤ ꯕꯥꯔꯠ ꯆꯥꯔꯠ ꯍꯥꯏꯕ ꯇꯥꯔꯦ ꯁꯦ ꯉꯁꯤꯃꯛ ꯑꯣꯏꯔꯣ, ꯉꯁꯤꯒꯤ ꯑꯌꯨꯛ ꯄꯨꯡ 5ꯗ ꯄꯣꯛꯈꯤꯕ ꯃꯤ ꯑꯃꯒꯤ ꯖꯟꯃ ꯀꯣꯁꯇꯤꯗꯨ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯏꯊꯣꯛꯑꯒ ꯑꯗꯨꯒꯤ ꯐꯣꯜꯗꯣ ꯅꯠꯇ꯭ꯔꯒꯅ ꯃꯤ ꯑꯃꯒꯤ ꯐꯣꯜꯗꯣ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯩꯈꯣꯏꯒꯤ ꯀꯣꯊꯤ ꯑꯃꯒꯤ ꯃꯃꯥꯏꯗ ꯏꯔꯤꯕꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯑꯃꯨꯛ ꯎꯠꯆꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫